Online manipuri ayuki pau yengbiriba pumnamok puthoi laisramna khurumjari ahanbada maroiba pau Kanglaipa punma kholawge update gi lokhocherke Myanmar dang asi nungthil punga marom tabada Nscn ga PDF ka khuthongna bada PDF taragani thoi ke NAB gi ahum ga punna taraga manga sikre aduga Nscn gi su ani asop pan yawe hairi thogi post gi lokhocherke air strike chathaduna landa khre Nscn na PDF amadi ke NAB ke hatkre Ngarangi Myanmar da Nscn gi khutta sikhiba kuki tara manga gi manungda Manipur da laiba chin kuki jo refugee mabai manba masu sikre ke NAB gi editorial kalam okangla pau dagi lokhocherke yausang festival gi mahut sport festival na mahut silakpa hayeng asi yausang hoba numini yausang kumai asi Hindu lining chatpa singi khwaidagi chawba kumai amani festival asi Manipur da su ngalingai matamdagi yausang haina pangthoktuna lagli state asida kumai asi gi damang numit manga ni chupna suti oiduna machu mamen kaya ga loinana thawal chongba aver taina bachakcha haijana bana chingba pangthoknai adubu yausang holy festival asi na miyamda karisu kanaba pide kumai asina arembada matam amasung sel manghanbada natana lamchat saja thaksi khasida chauna akaiba pi haiba khangnarakibadagi yausangbu sana khonabada sport festival na mahut sinjilakhiba simakti afaba amadi thaganingai oi mitai singna yausang numit mangani si thabal chongi lekai gi hallaman singna punna chakcha haijanai asonana kayabu pizza pithak tawi thabal chongbada ahiba mioi singna makok chingduna lairen mathek pui isai hali lebak ningba isai kaya sai chanura singna isai khumi masi mitai singi oiba top topa yausangi kumai oina chanarakpo mani mitai gi chanabida leisabi gi khujeng nupa na pai khrabadi leisabi adu maugi singda chali adubu chanabi gi thabal chongbada nupa na nupi gi khujeng paibadi maugi singda chande ningthau oirabasu nupa gi ngakta lei pareng na chingba nupi na hukna de huklurabadi mapuroi basai asiguma chandarol asi mitai singi yelongai degi chanaraklaba mana singni adubu haujiki chanabida yausangi damak numidang pot huralaga katpa migi mayumdagi kobi aluna chingba huralaga chakcha haijanaba pot lakpa abre tainaba fi munba sel munba angang singna nakathing chatpa nupa nupi punna koiba yausang numit mangani dagi chonthana thabal chongba asina chingba sing asi mitai singdagi yelaugi chotnabi nate mitai singna lining dharma mathang olakhibadagi hanagi chotnabi manat singda chayetnaba tholakkhibani mitai singna pangthokpa yausang amadi Hindu singna pangthokpa dal yatraga khenaba kaya leitaba nate amabu oirabasu dharmagi khenaba leitana pangthoknariba yausang kumaina miya maru oina miyai cholaba amadi hawragliba nahasingi lamchat sajata chauna akaiba pibadagi ngasigi mirolgi naharol singna yausang numit mangani bu sana khonaba sport festival na mahut sinjinaba honaragliba sina matam sangna aranba khongthangda lakhiba naharol nupa macha nupi macha singbu sana khonabagi maikaida puduna thaksi khasi leiba masa mau faba khunai ama oinaba khong thanglakliba asina maram oiraga Manipur sport ki power house ohenaba honabada chauna mateng oirakhibani honglakliba yausangi anauba mayon asimakti khwaidagi faba khongthang amani haibada haiman bathoklaroi yausang hoba numitagi numit mangani chupna lekai gi pikliba nupa macha nupi macha sing amadi miyai chalaba nupa amasung mauna ha singi oiba makhal kayagi sana khonnabagi changdamnabagi thoram paring sing pangthoktuna masa mau faba khunai amagi maikaida changsilagliba asina mayai kaba chinjaktagi lapna leinabasu maram oihli yausang manunggi sana khonabagi thoram pangthokpada miyamda numit khudingi I pau pibagi thaugai pangliba paumi luf all Manipur working journalist union amadi Mayoroi singi luf Kanglaipak student union case ena yausang kumai bu sana khonabagi kumai ohenaba honabada chauna saruk yariba asi gumna tongan ba sport ki organization association sing lanai club amasung seso singi maigaidagi supang thoklabadi yausangbu sport festival ohenaba honabada chauna mai pakpa ngamgani habigi thajaba lei